Muslim Girls Hosteller Welfare Union MGHWU na Muslim NUPI macha Maheiroi sing KHAKTAGI OIBA Hostel Dagi Maheiroi ahum Hostel Thadoknaba Thoklakkhiba notice Handokkadabani Haina Union Ashina Phongdorakli Union asige General Secretary na Thadorakpa Chero lamada Hostel asida mahaitamduna leiriba Maheiroi ahum adu Maheiroi OIBA document amadi proof kudimak hostel da loinamak sinakre makoidi masagi imungdagi sel laudanabagi damak masana masagi expenditure ngamnaba experience tanba oina tongan ba hiram singda hotna jabani maduda thabak tawre haina lana khanduna Maheiroi OIBA right matpiduna hostel lagi tanthoknaba order thoklakkhiba yaba ngamloi thawong asi Maheiroi singna hakchina lawi loinana athubada order asi handokkadabani amadi misconduct tawbada chenari basing amadi Maheiroi nupi singda harassment pi ribasingi action Lawgadabani Haina Union Asigi Maheiroi Phongdorakli. Assalamualaikum. Asi aikoina phamjari bamifam asi Muslim Girls Hosteller Welfare Union hariba Union asigi Maheiroi ni karigino haya kanda ngasi October gi tang 8 isingani kunmanga lepako numit asida khogi manipur gi oina lairiba Muslim minority Muslim nupi masa sing haiba tare Muslim nupi masa sing gidamak manipuri sida amakhaktang leiba hostel asida leiriba Maheiroi kya punsin laga ngasi aikoina mayangdi mangda wafong khara thamjari madudi an October gi tang ahumda yamna without information da notice amakhaktang aikoida thopiraki madudi karino harakanda aikoigi miyoi ahum student ahum asi aikoigi lairik tamdaba aikoigi job employee amma oina urakanda hostel da leiba yaroi haina Backet tawbagi without information da aikoi notice ama thoklai masida masi mamangda aikoi student ama oibagi document khudingma aikoi hana submit tawjakiba laikre masigi matungda student sing amata without information da notice asi thoklakpani maspursta khundariba lam kayadagi lakuna hostel asida laiduna masa gi mahitam jaba asita natana family dagi depend tawdana ba amade isa gi course pujana ba tanjana ba khona bada masa ngamjaba we kaya da kona zaduna lairiba isama bet tamjari hojikmak aduga ai isagi personality promote kidamakta kaya ama tamjari masibo thabak tawbani job employee ni na haizel laga aikoida mental torture tawraga mental harassment tawraga hostel sida laiba yaroi haina thoglakpa notice asidi aikoina pamjada chaiba hotna jariba asi khangbi bagi mahutta appreciate tawibagi mahutta aikoi bu hena namtharaga aikoi gi hostel asida masa gi matau hotna jabata natana masa gi personality promote amadi family dagi depend tawdana ba haidana yamna wana hotna jarga laijari ba ngaktani hariba student ahum sikakta natana aikoi gi intern experience at pa kaya masulairi masi types of learning makhal amane ba masi bu thabuk tawbani haina ubira kanda aikoi gi students sida mental torture tawbase masi yamne ya joining de hariba Muslim gi represent tawraga sumana media gi lamda thokjar ataiba nupi macha ama ani asibu mayam sangdana support tawraga achogu khida ama kannaba lainaba hotna bibagi mahutta nakoi thabuk tawrabani haidana blame tawsilaga hei ising tamduna hotna riba aikoi gi intention putting mat thude aga tanthokadabani haina thokpa notice asi aikoi gi Muslim Girls Hosteller Welfare Union dagi yaba